India amadi Pakistan ki marakta chathariba lan asiga mari lenana Airport Authority of India amadi atai mari lenaba Aviation Authorities na Northern and Western India da leiriba airport kunthraga ni thoi matam kharagi oina thingjanaba airman da issue thokre notice adu da hairiba airport kunthraga ni thoi asi ngarang megi tang mapan dagi hogduna lagliba tang taraga mari fogba civil flight operation matam kharagi oina thingjanaba wafam yauri Airport Authority of India की माइकिक दगिसु दिल्ली अमदी मुंबई फ्लाइट इंफॉर्मेशन रीजन की एयर ट्रैफिक सर्विस रूट सेगमेंट कुनगमंगासु मतम खरगी ओइना थिंजनबा वारेप लौरे हाइरी लोइनना एयरलाइंस अमसुंग फ्लाइट ऑपरेटर्स सिंगसु हौजी ओइरिबा एयर ट्रैफिक की मखापोना नोंथकी लंबी होंदोक होंजिन तोरपदा ngak na chatnaba wafam yauri